ꯌꯥꯔꯁꯦ ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯦ ꯃꯌꯥꯅ ꯐꯠꯇ꯭ꯔꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯗꯨꯅ ꯂꯩꯔꯝꯂꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯝꯅ ꯃꯁꯤꯕꯨ ꯊꯦꯡꯅꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯟꯅꯁꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯦꯛꯄꯤ ꯑꯃꯗꯤ ꯀ꯭ꯋꯥ ꯀꯌꯥꯃꯔꯨꯝ ꯎꯃꯪ ꯃꯅꯨꯡꯗꯒꯤ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗꯨꯅ ꯂꯤꯟ ꯀꯌꯥꯃꯔꯨꯝ ꯑꯃꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯃꯈꯣꯏꯅ ꯇꯥꯔꯛꯑꯝꯃꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯨꯡꯒꯪ ꯌꯧꯅꯕ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯥꯡꯊꯅ ꯂꯩꯕꯗ ꯑꯩꯈꯣꯏꯗ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯑꯔꯤꯕ ꯂꯥꯟꯕꯟ ꯑꯗꯨ ꯇꯝꯅ ꯃꯣꯏ ꯃꯌꯥꯝ ꯆꯠꯂꯝꯃꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯁꯨ ꯃꯤꯔꯥ ꯑꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯂꯅꯤ ꯈꯟꯕꯗ ꯑꯁꯨꯝꯅ ꯃꯥꯏꯕ ꯄꯨꯔꯦꯜꯒ ꯊꯝꯕꯧꯒꯅ ꯂꯥꯟꯕꯟ ꯑꯗꯨꯗ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯒ ꯑꯇꯩꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯌꯥꯏꯊꯣꯏꯅ ꯇꯤꯚꯤ ꯊꯥꯔꯨꯕꯗ ꯑꯉꯛꯄ ꯄꯥꯎ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯌꯥꯝꯅ ꯇꯥꯡꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯛꯄꯤ ꯑꯃꯗꯤ ꯀ꯭ꯋꯥ ꯀꯌꯥꯃꯔꯨꯝ ꯅꯤꯡꯊꯦꯝꯈꯨꯜꯒꯤ ꯎꯃꯪꯗꯒꯤ ꯄꯥꯏꯊꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯅꯤꯡꯁꯤꯡ ꯈꯨꯜꯗꯝꯅ ꯄꯥꯏꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯤꯟ ꯀꯌꯥꯃꯔꯨꯝꯁꯨ ꯊꯣꯛꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯂꯣꯏꯅ ꯉꯛꯅꯔꯝꯃꯤ ꯍꯦ ꯏꯁꯣꯔ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯄꯥꯎ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯒꯗꯤ ꯉꯔꯥꯡꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯛꯄꯤ ꯀ꯭ꯋꯥ ꯑꯃꯗꯤ ꯂꯤꯟꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯈꯨꯜꯗ ꯂꯣꯏꯅ ꯂꯩꯔꯝꯂꯒꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯏꯕ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯥꯎ ꯑꯁꯦ ꯇꯝꯃꯨꯔꯁꯤ ꯕꯕꯥ ꯅꯪ ꯏꯃꯥꯒ ꯌꯨꯝꯁꯤꯗ ꯂꯩꯔꯝꯃꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯥꯏꯕ ꯄꯨꯔꯦꯜꯒ ꯃꯥꯏꯕ ꯊꯝꯕꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯇꯝꯃꯝꯃꯤ ꯄꯥꯎꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯄꯨꯔꯦꯜꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯦꯛꯄꯤ ꯀ꯭ꯋꯥꯛ ꯑꯃꯗꯤ ꯂꯤꯟꯁꯤꯡꯗꯣ ꯅꯤꯡꯊꯧ ꯃꯩꯔꯥꯕ ꯑꯃꯗꯤ ꯃꯌꯥꯒꯤ ꯀꯨ ꯊꯝꯐꯝ ꯑꯣꯏꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ ꯑꯩꯅ ꯈꯟꯕꯗ ꯃꯌꯥꯅ ꯐꯠꯇ꯭ꯔꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯆꯠꯊꯔꯛꯅꯕꯒꯤꯗꯃꯛ ꯖꯤꯕꯁꯤꯡ ꯑꯗꯨꯕꯨ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯀꯧꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯆꯨꯝꯕ ꯑꯣꯏꯔꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛ ꯅꯤꯡꯁꯤꯡꯈꯨꯜꯗ ꯆꯠꯇꯨꯅ ꯑꯩꯒꯤ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒ ꯂꯣꯏꯅ ꯄꯥꯈꯠꯂꯝꯃꯅꯤ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯅꯤꯡꯁꯤꯡꯈꯨꯜ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯈꯣꯏ ꯃꯌꯥꯝ ꯅꯤꯡꯁꯤꯡꯈꯨꯜꯗ ꯌꯧꯔꯛꯑꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯁꯨ ꯊꯦꯡꯅꯔꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕ ꯊꯝꯕꯧ ꯅꯪ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯛꯄꯤ ꯑꯃꯗꯤ ꯀ꯭ꯋꯥ ꯀꯌꯥꯃꯔꯨꯝ ꯄꯥꯏꯔꯛꯂꯒ ꯅꯤꯡꯊꯧ ꯃꯩꯔꯥꯕꯒꯤ ꯀꯨ ꯂꯧꯊꯣꯛꯈꯤ ꯍꯥꯏꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯄꯥꯏꯁꯤꯟꯈꯤꯕ ꯎꯏ ꯑꯗꯨꯒ ꯂꯤꯟ ꯀꯌꯥꯃꯔꯨꯝꯁꯨ ꯊꯣꯛꯈꯤꯕ ꯎꯏ ꯀꯔꯤꯅꯣ ꯃꯍꯧꯁꯥ ꯑꯁꯨꯝꯅ ꯑꯃꯨꯛꯇꯁꯨ ꯇꯧꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯍꯟꯗꯛ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗꯤ ꯌꯥꯝꯅ ꯄꯥꯈꯠꯅꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯃꯗꯨꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯅꯣꯏ ꯃꯌꯥꯝ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯣ ꯑꯩꯈꯣꯏ ꯁꯨꯔꯨꯡ ꯑꯗꯨ ꯇꯝꯅ ꯑꯩꯈꯣꯏ ꯆꯠꯂꯨꯔꯁꯤ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯕు ꯊꯝꯃꯝꯃꯒ ꯃꯈꯣꯏ ꯈꯔ ꯁꯨꯔꯨꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯏꯇꯝꯕꯅ ꯃꯌꯥꯗ ꯄꯥꯎ ꯇꯝꯃꯝꯃꯤ ꯃꯍꯥꯔꯥꯅꯤ ꯃꯌꯥ ꯃꯈꯣꯏ ꯃꯌꯥꯝ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏ ꯃꯈꯣꯏꯅ ꯂꯥꯛꯏꯕꯁꯤ ꯑꯗꯣꯝꯕꯨ ꯍꯥꯠꯄ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯌꯥꯏꯇꯝꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯌꯥ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯑꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯆꯪꯐꯝ ꯑꯗꯨꯗ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯜꯂꯨꯕꯗꯒꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯁꯨꯔꯨꯡ ꯑꯗꯨ ꯈꯪꯉꯥꯟ ꯉꯥꯟꯊꯣꯛꯑꯝꯃꯤ ꯃꯣꯏꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯨꯕꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯃꯌꯥ ꯑꯗꯨ ꯐꯝꯗꯨꯅ ꯃꯩ ꯊꯥꯔꯒ ꯄꯨꯖꯥ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯃꯥꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯂꯤꯟ ꯁꯦꯛꯄꯤ
ꯀ꯭ꯋꯥꯛꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯃꯗꯨ ꯎꯕꯗ ꯃꯌꯥꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯔꯥꯟꯗꯥ, ꯅꯪ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯁꯠ ꯁꯠ ꯆꯪꯁꯤꯜꯂꯛꯑꯣꯅꯦ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ꯫ ꯏꯕꯦꯝꯃ ꯃꯤꯔꯥ, ꯆꯪꯁꯤꯜꯂꯨꯈꯤꯅꯨ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯤꯟꯁꯤꯡꯗꯣ ꯃꯍꯨ ꯌꯥꯝꯅ ꯀꯟꯕ ꯂꯤꯟ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ ꯃꯤꯔꯥ, ꯑꯩꯅ ꯅꯪꯕꯨ ꯂꯤꯟꯅ ꯀꯩꯁꯨ ꯆꯤꯛꯍꯜꯂꯣꯏ꯫ ꯅꯪꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯁꯦꯟꯒꯗꯕ ꯅꯠꯇꯦꯅꯦ, ꯅꯪꯕꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯕ ꯃꯇꯨꯡꯗ ꯍꯥꯠꯀꯅꯤ꯫ ꯆꯍꯤ ꯆꯥꯝꯃꯔꯤꯃꯨꯛꯀꯤ ꯃꯃꯥꯡꯗ ꯅꯪꯅ ꯁꯤꯗ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪꯒꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯑꯅꯥ ꯂꯥꯏꯆꯠꯇꯒꯤ ꯀꯟꯈꯤꯗꯅ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯦꯝ ꯈꯨꯟꯒ ꯂꯣꯟꯅꯕꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯅꯪꯒꯤ ꯁꯤꯗ ꯍꯤꯗꯥꯛꯇꯨꯅ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯌꯥ ꯑꯗꯨ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯂꯤꯟ ꯑꯃꯗꯤ ꯁꯦꯛꯄꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯇꯝꯅ ꯆꯪꯁꯤꯟꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯕꯅ ꯐꯔꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏꯅ ꯆꯦꯜꯂꯁꯦ꯫ ꯑꯁꯣꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯍꯦꯛ ꯌꯧꯕꯒ ꯁꯛꯄꯤ ꯑꯃꯗꯤ ꯂꯤꯟꯁꯤꯡ ꯑꯗꯨ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯥꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗꯨꯗ ꯇꯧꯍꯧꯔꯤꯗꯨꯅ? ꯑꯩꯗꯤ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯃꯝꯅꯅ ꯂꯩꯔꯤꯉꯩ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯃꯩꯈꯨ ꯀꯌꯥ ꯄꯥꯏꯊꯣꯛꯇꯨꯅ ꯑꯇꯤꯌꯥ ꯑꯗꯨ ꯁꯤꯟ ꯊꯨꯡꯉꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯩꯈꯨ ꯑꯗꯨꯅ ꯃꯈꯣꯏ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯈꯤꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅ ꯂꯣꯛ ꯀꯟꯅ ꯀꯟꯅ ꯈꯨꯕ ꯍꯧꯔꯛꯑꯝꯃꯤ ꯑꯃꯗꯤ ꯁꯣꯔ ꯍꯣꯟꯕꯁꯨ ꯌꯥꯝꯅ ꯋꯥꯔꯛꯑꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯔꯥ ꯑꯗꯨ ꯃꯆꯤꯟꯗ ꯀꯔꯤꯒꯨꯝꯕ ꯃꯍꯤ ꯑꯃ ꯃꯆꯤꯟ ꯑꯗꯨꯗ ꯇꯥꯔꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯂꯥꯛꯑꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗꯗꯤ ꯊꯣꯏꯕꯤ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯤꯗ ꯍꯤꯗꯥꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯎꯔꯝꯃꯤ꯫ ꯃꯤꯔꯥ, ꯅꯪ ꯒ꯭ꯌꯥꯟ ꯂꯥꯛꯂꯦꯗꯅ? ꯑꯩꯈꯣꯏ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯋꯥꯟꯊꯈꯤꯗꯥꯏꯅꯦ? ꯀꯃꯥꯏꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯤꯅꯣ? ꯅꯣꯏ ꯃꯌꯥꯝ ꯅꯣꯡ ꯉꯥꯜꯂꯛ ꯐꯥꯎꯕꯗ ꯍꯜꯂꯛꯇꯕꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯁꯤꯡ ꯈꯨꯜꯗ ꯑꯅꯥ ꯂꯥꯏꯆꯠ ꯑꯃꯁꯨ ꯁꯟꯗꯣꯔꯛꯑꯦꯅ ꯇꯥꯏ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯅ ꯅꯥꯔꯦ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯅꯣꯏꯕꯨ ꯊꯤꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯤꯡꯁꯤꯡ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯑꯌꯥꯝꯕ ꯂꯥꯏꯍꯧ, ꯂꯣꯛ ꯈꯨꯕ, ꯂꯣꯛ ꯊꯨꯡꯕꯒꯤ ꯂꯥꯏꯅꯥ ꯂꯥꯏꯆꯠꯅ ꯄꯥꯛꯇꯛꯅ ꯅꯥꯔ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡ ꯈꯨꯜ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯣꯏ 5 ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯅꯣꯏꯕꯨ ꯈꯨꯜ ꯑꯁꯤ ꯌꯧꯅꯕ ꯄꯨꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯍꯤꯗꯥꯛꯁꯨ ꯅꯈꯣꯏꯗ ꯄꯤꯊꯛꯑꯝꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯅꯣꯏ ꯒ꯭ꯌꯥꯟ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯨꯔꯨꯡꯗꯒꯤ ꯊꯣꯔꯛꯄ ꯃꯩꯈꯨꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯁꯟꯗꯣꯛꯈꯤꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯗꯨ ꯅꯥꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯤꯗꯥꯛ ꯈꯔꯗꯤ ꯅꯤꯡꯁꯤꯡ ꯈꯨꯜ ꯑꯗꯨꯗ ꯌꯦꯟꯊꯣꯛꯄ ꯍꯧꯔꯝꯂꯕꯅꯤ꯫ ꯑꯗꯨꯅ ꯑꯅꯥꯕ ꯈꯔꯗꯤ ꯐꯕ ꯌꯥꯎꯔꯝꯂꯒꯅꯤ꯫ ꯀꯀꯥ, ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯂꯥꯏꯅ ꯂꯧꯕ ꯆꯨꯝꯂꯣꯏ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯑꯗꯨ ꯌꯥꯝ ꯋꯥꯁꯤꯜꯂꯤꯗꯨꯕꯣ? ꯍꯧꯖꯤꯛꯇꯤ ꯑꯅꯥꯕ ꯂꯣꯏꯅ ꯐꯔꯅꯤ꯫ ꯃꯌꯥꯅ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯄꯨꯖꯥ ꯑꯃ ꯇꯧꯔꯤꯕꯗꯣ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯑꯅꯥ ꯂꯥꯏꯆꯠꯁꯤꯒꯤꯗꯤ ꯑꯣꯏꯔꯝꯂꯣꯏ꯫ ꯃꯥꯅ ꯅꯤꯡꯊꯦꯝ ꯈꯨꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯝꯁꯤꯡꯕꯨꯁꯨ ꯂꯣꯏꯅ ꯁꯟꯗꯣꯛꯍꯟꯒꯅꯤ ꯍꯥꯏꯍꯧꯕꯅꯤ꯫ ꯑꯅꯥ ꯂꯥꯏꯆꯠ ꯑꯃ ꯌꯥꯝꯅ ꯌꯥꯡꯅ ꯅꯤꯡꯁꯤꯡ ꯈꯨꯜꯗꯒꯤ ꯁꯟꯗꯣꯔꯛꯇꯨꯅ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯂꯝꯁꯤꯡꯕꯨꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤ꯫ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯂꯥꯏꯑꯣꯡꯗꯤ ꯃꯔꯨ ꯑꯣꯏꯅ ꯂꯣꯛ ꯈꯨꯕ, ꯂꯥꯏꯍꯧ ꯇꯧꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯃꯇꯝ ꯆꯥꯅ ꯂꯥꯛꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥꯃꯔꯨꯝ ꯃꯥꯌꯣꯛꯅꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯣ ꯑꯩ ꯈꯪꯂꯦ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯂꯤꯟꯁꯤꯡ ꯑꯃꯗꯤ ꯁꯦꯛꯄꯤꯁꯤꯡꯁꯦ ꯃꯍꯧꯁꯥꯅ ꯃꯍꯤꯛ ꯃꯇꯥꯡ ꯌꯥꯝꯅ ꯀꯟꯕ ꯖꯤꯕꯁꯤꯡ꯫ ꯃꯌꯥꯅ ꯖꯤꯕꯁꯤꯡ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯒ
ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯁꯟꯗꯣꯛꯍꯜꯂꯛꯄꯅꯤ꯫ ꯂꯩꯅꯥ ꯑꯁꯦ ꯌꯥꯝꯅ ꯌꯥꯡꯅ ꯁꯟꯗꯣꯔꯛꯂꯤ꯫ ꯑꯩꯈꯣꯏꯅ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯈꯔꯁꯤꯒꯤ ꯃꯅꯨꯡꯗ ꯀꯝꯗꯧꯅ ꯁꯤꯗ ꯍꯤꯗꯥꯛ ꯑꯁꯤꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯧꯅꯕ ꯌꯦꯟꯊꯣꯛꯀꯅꯤ? ꯁꯟꯗꯣꯔꯛꯂꯤꯕ ꯂꯩꯅꯥꯁꯦ ꯊꯤꯡꯅꯕꯒꯤ ꯄꯥꯝꯕꯩ ꯎꯗꯕꯁꯨ ꯂꯩꯅꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯤ ꯇꯧꯕ ꯌꯥꯏꯗꯅ꯫ ꯃꯤꯔꯥ, ꯂꯨꯅ ꯈꯟꯖꯤꯜꯂꯨꯅꯨꯗ꯫ ꯂꯥꯏꯆꯠ ꯑꯁꯦ ꯀꯩꯁꯨ ꯀꯨꯏꯅ ꯇꯧꯒꯗꯕ ꯃꯥꯟꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯂꯩꯅꯥ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯃꯔꯣꯝꯗꯅ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯌꯥꯅ ꯃꯃꯣꯟ ꯅꯣꯛꯂꯒ ꯃꯇꯣꯝꯇ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯄꯪꯕꯁꯤꯡꯁꯤꯅ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯃꯇꯣꯝꯇ ꯐꯖꯈꯤꯅꯤ ꯀꯥꯏꯅ ꯈꯟꯖꯔꯤ꯫ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯗꯤ ꯈꯪꯖꯗ꯭ꯔꯤꯌꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯤꯔꯥꯅꯗꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯊꯨꯅ ꯐꯈꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯈꯤꯕꯒꯤ ꯃꯍꯨꯠꯇ ꯂꯝ ꯈꯨꯗꯤꯡꯒꯤ ꯁꯟꯗꯣꯛꯄ ꯍꯦꯜꯂꯛꯑꯝꯃꯤ꯫ ꯍꯦ ꯏꯁꯣꯔ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ? ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯦ ꯐꯈꯤꯕꯒꯤ ꯃꯍꯨꯠꯇ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯝꯅ ꯃꯥꯌꯣꯛꯅꯒꯅꯤ? ꯑꯁꯨꯝꯅ ꯃꯣꯏ ꯃꯌꯥꯝ ꯃꯊꯥ ꯁꯥꯅ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯡ ꯊꯤꯜꯂꯛꯑꯝꯃꯤ꯫ ꯀꯅꯥꯅꯣꯅꯦ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯊꯣꯡ ꯊꯤꯜꯂꯛꯏꯗꯨꯕꯣ? ꯊꯣꯡ ꯈꯨꯊꯤꯟꯁꯦ ꯑꯣꯟꯊꯣꯛꯅ ꯀꯟꯃꯟꯈ꯭ꯔꯦ꯫ ꯑꯩ ꯑꯣꯏꯅ ꯌꯦꯡꯂꯨꯔꯒꯦ, ꯃꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯗꯨꯅ ꯃꯥꯏꯕ ꯄꯨꯔꯦꯜꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗꯗꯤ ꯌꯥꯏꯇꯝꯕ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯌꯥꯏꯇꯝꯕ ꯑꯗꯨ ꯌꯥꯝꯅ ꯉꯛꯄ, ꯁꯛꯇꯤ ꯈꯔ ꯆꯦꯟꯕꯒꯨꯝ, ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯈꯨꯂꯥꯛꯄꯒꯤ ꯅꯨꯄꯤꯁꯨ ꯀꯤꯕꯅ ꯂꯥꯎꯔꯒ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯇꯝꯕꯅ ꯃꯥꯏꯕ ꯄꯨꯔꯦꯜꯕꯨ ꯐꯥꯗꯨꯅ ꯖꯪꯒꯜꯂꯣꯝꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨ ꯀꯞꯅ ꯀꯞꯅ ꯃꯥꯏꯕ ꯄꯨꯔꯦꯜꯕꯨ ꯀꯧꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯣꯖꯥ ꯃꯥꯏꯕ ꯄꯨꯔꯦꯜꯁꯦ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯣꯖꯥ ꯃꯥꯏꯕ ꯄꯨꯔꯦꯜꯕꯨ ꯀꯟꯅꯕ ꯑꯃꯨꯛꯇ ꯍꯣꯠꯅꯁꯦ꯫ ꯃꯣꯏ ꯃꯌꯥꯝꯅ ꯃꯥꯏꯕ ꯄꯨꯔꯦꯜꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯌꯨꯝꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯃꯇꯣꯝꯇ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯣꯏ ꯃꯌꯥꯝꯅ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯉꯝꯃꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯌꯥꯏꯇꯝꯕꯅ ꯅꯣꯛꯅ ꯅꯣꯛꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯔꯥ, ꯅꯃꯤꯠ ꯄꯦꯟꯅ ꯌꯦꯡꯖꯔꯣ꯫ ꯑꯩꯅ ꯅꯪꯒꯤ ꯒꯨꯔꯨ ꯑꯣꯏꯔꯤꯕ ꯃꯥꯏꯕ ꯄꯨꯔꯦꯜꯕꯨ ꯉꯁꯤꯗꯤ ꯂꯥꯟꯕꯤꯔꯒꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯎꯔꯝꯃꯤ ꯑꯃꯗꯤ ꯃꯥꯅ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯔꯨꯕꯗ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯑꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯥꯏꯕ ꯄꯨꯔꯦꯜꯕꯨ ꯀꯟꯕ ꯉꯝꯂꯣꯏꯗ꯭ꯔꯦ ꯈꯟꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯞꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯀꯨ ꯄꯨꯕ ꯃꯔꯤ ꯑꯗꯨ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯂꯥꯛꯄꯒꯤ ꯃꯈꯣꯟꯁꯨ ꯃꯈꯣꯏꯅ ꯇꯥꯔꯛꯑꯝꯃꯤ꯫ ꯌꯥꯏꯇꯝꯕ ꯐꯥꯎꯕꯅ ꯑꯀꯤꯕ ꯑꯃꯗꯤ ꯑꯉꯛꯄ ꯐꯥꯎꯗꯨꯅ ꯆꯞ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯀꯨ ꯄꯨꯕ ꯃꯔꯤ ꯑꯗꯨ ꯌꯥꯏꯇꯝꯕ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗꯤ ꯀꯔꯤꯅꯣ? ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯃꯌꯥꯝꯅ ꯍꯥꯏꯅꯔꯝꯕ ꯂꯩꯕꯥꯛꯀꯤ ꯐꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯈꯤꯕ ꯊꯋꯥꯏ ꯃꯔꯤ ꯑꯗꯨꯅꯤꯅ ꯅꯣꯏꯅ ꯉꯁꯤ ꯑꯃꯨꯛ ꯂꯥꯛꯏꯕꯁꯤꯅ ꯃꯥꯏꯕ ꯄꯨꯔꯦꯜ ꯀꯟꯕ ꯄꯥꯝꯂꯤꯕ ꯖꯥꯠꯂꯥ? ꯑꯩ ꯃꯥꯏꯕ ꯄꯨꯔꯦꯜꯕꯨ ꯊꯥꯗꯣꯛꯂꯒ ꯍꯦꯛꯇ ꯌꯦꯡꯂꯒꯦ꯫ ꯑꯗꯨꯕꯨ ꯌꯥꯏꯇꯝꯕꯅ ꯃꯥꯏꯕ ꯄꯨꯔꯦꯜꯕꯨ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯀꯨ ꯄꯨꯕ ꯃꯔꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯨ ꯑꯗꯨꯕꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯌꯥꯏꯇꯝꯕꯕꯨ ꯀꯨ ꯃꯅꯨꯡ ꯑꯗꯨꯗ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯨ ꯄꯨꯕ ꯃꯔꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯝꯕ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯍꯥꯡꯗꯣꯛꯇꯨꯅ ꯑꯃꯗꯤ
imungda laiba mayam adusu mapanda thoktuna maiba purelga punna laiminarami Oza Maiba Purel, karisu tawdraba natro? karisu tawdre kububa mariduna ai thawaibu kanbirame Kupuba mariduna Oza Maiba Purengi Thawai Kanbiramne Adubu Amu Misam Praja Singda Hanagumna Landak Tizatla ibema mira aina khanbada misam singdadi sohala kadaba mandi moigi thawai adudi tolaba taraba misam singidamakta thawai ado katkhraban adunani ngasigi luraba tanja asida moina aibu kalibase mayana surung manung aduda leina leina thokliba thawdoksing adu ubada mahak yamna saurami ꯑꯩꯒꯤ ꯂꯃꯟ ꯁꯤꯡꯕꯒꯤ ꯊꯕꯛ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯜꯂꯛꯄ ꯍꯧꯔꯛꯂꯕ ꯇꯥꯟꯖꯥꯁꯤꯗ ꯀꯨꯄꯨꯕ ꯃꯔꯤ ꯑꯁꯦ ꯊꯣꯛꯂꯛꯇꯨꯅ ꯌꯦꯠꯈꯥꯏ ꯊꯤꯟꯒꯥꯏꯕ ꯄꯤꯕ ꯑꯃꯨꯛ ꯍꯧꯔꯛꯂꯕ ꯃꯇꯧ ꯀꯔꯝꯅ ꯃꯣꯏꯕꯨ ꯑꯃꯨꯛ ꯃꯥꯌꯣꯛꯅꯒꯅꯤ ꯃꯣꯏ ꯃꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯕꯛꯇ ꯑꯌꯦꯠꯄ ꯑꯗꯨꯝ ꯑꯣꯏꯔꯅꯤ Kupuba Mari aduna Yaitambabudi Paduna Sakre, Noi Mayamsu Uhoroba Natra, Kupuba Mari aduna Isamira Nanga Yanaduna Makoi Hankrabani Adubu Amukna Honana Amukla Ibase, Kari Marangino Habadi Kangre, He Isor, Karina Toliba Matau Sibo, Hausi Yamna Satiraba Laina Lasit Amasu Sandoktuna Mayam Ase, Kamteng the Wadna Laibani. Aduga hauzik amu kupuba mari adubu amu thola aba aikhoi mayam hauzik kari tawsige karigidama kupuba mari aduna hanagumna lakibano haibado maram sap chana khangti makai hanagumna aikhoi mayam section leiba tare mayana mathang amu kari karamba lalong sijinnarakani haibadu aikhoi hauzik khangji hauzik maki oina aikhoi ithause laina asibu thingnaba honagadabani asomdasu maya adu masa adu saumankhibana fathaba ngamdabadagi puja tawbagi hauriba mai adu masana muthat sarami ꯑꯩ ꯌꯥꯏꯇꯝꯕꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯃꯥꯏ ꯃꯈꯨꯠ ꯀꯨꯄꯨꯕ ꯃꯔꯤꯗꯣ ꯃꯈꯣꯏ ꯀꯅꯥ ꯀꯅꯥꯅ ꯍꯥꯏꯕ ꯊꯤꯗꯣꯛꯇꯕ ꯌꯥꯗꯦ tanjadumaktoda thaina mayagi guru oikhiba murtigi khonjin aduna amuk hana hairami ꯃꯌꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯁꯛꯇꯤ ꯍꯦꯟꯒꯠꯅꯕ ꯇꯧꯔꯤꯕ ꯄꯨꯖꯥ ꯑꯗꯨꯒꯤ ꯃꯩꯕꯨ ꯅꯈꯣꯡꯅ ꯀꯥꯎꯗꯨꯅ ꯃꯨꯊꯠꯂꯤꯕ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯖꯥꯗꯨ ꯇꯧꯔꯤꯕ ꯀꯥꯡꯕꯨꯗ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯃꯗꯨꯒꯤ ꯃꯍꯩ ꯅꯪ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯦ ꯐꯠꯇꯕ ꯃꯍꯩ ꯖꯥꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯉꯣꯟꯗ ꯀꯨꯄꯨꯕ ꯃꯔꯤ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯃꯔꯤꯛ ꯆꯨꯝꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯃꯃꯥꯡꯉꯩ ꯅꯪꯅ ꯅꯤꯡꯊꯧ ꯃꯩꯔꯥꯕꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯩꯔꯤꯉꯩ ꯄ꯭ꯔꯖꯥ ꯈꯔꯅ ꯋꯥꯀꯠꯄ ꯂꯥꯛꯈꯤꯕꯗꯣ ꯂꯩꯕꯥꯛꯀꯤ ꯐꯅꯅꯕ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯆꯝ ꯃꯔꯤꯕꯨ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯥꯠꯄꯤꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤꯕꯗꯣ ꯃꯤ ꯃꯔꯤ ꯑꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯅꯤꯡꯊꯧꯅ ꯅꯪꯒꯤꯗꯃꯛ ꯈꯣꯝꯒꯠꯇꯨꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯕꯗꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯉꯝꯂꯛꯇꯕꯗꯒꯤ ꯁꯥꯎꯔꯛꯇꯨꯅ ꯂꯣꯟꯅ ꯑꯍꯤꯡ ꯑꯍꯤꯡꯗ ꯅꯤꯡꯊꯧ ꯈꯪꯍꯟꯗꯅ ꯄꯣꯠꯂꯣꯏꯕꯒꯤ ꯊꯕꯛ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏ ꯃꯔꯤꯗꯨ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯅꯅꯥꯏꯁꯤꯡꯅ ꯑꯍꯤꯡ ꯑꯃꯗ ꯐꯥꯔꯒ ꯇꯝꯊꯤꯅ ꯑꯣꯠꯅꯩꯔꯒ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡ ꯃꯣꯏ ꯃꯔꯤꯒꯤ ꯍꯛꯆꯥꯡꯗꯣ ꯅꯪꯉꯣꯟꯗ ꯁꯤꯟꯅꯈꯤꯕꯅꯤ ꯁꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯑꯣꯏꯕꯅ ꯊꯋꯥꯏ ꯃꯔꯤ ꯑꯗꯨꯅ ꯀꯨ ꯄꯨꯗꯨꯅ ꯅꯤꯡꯊꯦꯝꯈꯨꯜꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯈꯤꯕꯅꯤ ꯃꯤꯔꯥꯅ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯁꯤꯟꯅꯈꯤꯕꯗꯒꯤ ꯃꯣꯏ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏꯅ ꯑꯃꯨꯛ ꯍꯟꯇꯛ ꯊꯣꯔꯛꯂꯤꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩ ꯈꯪꯗꯦ